Manipur Thugainaba demand Kansinnanaba Kuki MLA Tarafam Thadoknaba Khanghankhre. Kuki singi separate administration gi demand hena Kansinnanaba Kuki zo MLA Tarafam Thadoknaba Kuki Human Rights Council KHRC na mari lenaba singda appeal tawkhre. KHRC gi Department of Information and Publicity na thadorokpa chirolaman hai. Matam kaya gi mamangdagi Kuki singna demand tawduna lakliba separate administration mangphaw na hanaba letpaw hawkib nemsa kibgen kimniyo hangsing bungjagin balte lalian mang khawte chilunthang malun paulialal hawkib ngursanglur sanate lejamang hawkib amasung hawkholen kibjen na khudakta Manipur State Assembly gi member dagi resign tawgadabane. Kuki MLA sing na makata na assembly da lay basi Kuki furup ki miyam na piki bathajaba adu mangan bani hay na palladuna chirola sina hay. Isa gi lamda chawthok na hingjaba phangnabagi pandamda Kuki sing na matam kaya gi mamangdagi separate administration gi demand tawduna lakbane. Tanfam asida MLA sing na masagi fam konduna laybagi mahutta miyam na sinakiba thawdang pangthokna bohonagadawane. Kuki gi lam amasung maitai gi lam ipa ipo gi haktaktagi lairaki hay nasu KHRC gi chirola sina phongdorokle. Mitai IDP sing Churachandpur tamna thomjinaba honabada phagawchaw ikhai security force na thatuna sangan khidre. Churachandpur tamna Namfuda Changsinnaba Hotnarakpagi Thouwong Taraina Loude Kuki zo council. Ngarang su Churachandpur maike gi masing yamlaba mitai IDP sing na makhoi masa masa gi mayumda hanjinjarage haiduna Churachandpur tamna thomjinaba honarakpadagi phagawchaw ikhai security force na thatuna makhata na sangan khidre. Amaromda Churachandpur tamna Namfuda Changsinnaba Hotnarakpagi Thouwong Taraina Loude haina Kuki zo council gi maike dagi phongdorokle. Miyam gi yaningdaba kholaw marakta PR laingang na Namfuda sangai festival pangthokpa yaningde. IDP sing hana masa masa gi mayumda hanjilhallo. National Highway sing da free movement yahangadabani haiba demand tawraduna. Masing yamlaba mitai IDP sing na ngarang ayuktagi Churachandpur tamna thomjinaba honarakpadagi phagawchaw ikhai yawrakpada security force na thatuna makhata na chalan khidre. IDP sing gi tongan balup taruki luchingba sing yauna ngarang kwakta pre-fabricated house da pulaba matungda kholaw kaya lawduna phagawchaw ikhai maikei romda khongset amaga loinana thomjilakhe. Kwakta gi moirang turenban yoksilakpada masing yamlaba RAF yauna security force amadi Manipur police ki commando singna IDP singi khongset adu thingkhe makhata na IDP sing amadi additional SP Bisnupur ga wari sanaraba matungda IDP sing phagawchaw ikhai fawba yoksilaktuna makhata na thingduna chalan khide. Khongjang adu da saruk yakhiba Churachandpur mitai United Committee gi go convener ningthaujamnaba na hai IDP sing na tha asigi kundagi hauna sangsilagliba khongjang asida laingak na matik saba response amata piraktaba laibak thivane. IDP sing na sangsiliba khongjang ngasisu makhata na sangsin khigani hai khe. Amaromda mitai furup ki mayum makai mai thadoktuna lanjenariba miyamna sangai festival gi mayokta yaningdaba utpagi khongjang sangsinduna Namfuda Churachandpur tamna Changsinnaba honarakpadagi torbung kangbai gi buffer zone mayada nauna irang thogankiba Kuki zo furupna yamna lumna lawi haina Kuki zo council gi cherola man haire cherola sigi secretary information and publicity ginja boljongna thadorokpa cherola man hai mitai furup ki IDP singna sangai festival pangthokpagi mayokta khongjang changsinduna Churachandpur tamna Namfuda Changsinnaba honaduna buffer zone area da nauna irang thogankiba Taraina Loude lainga ki maikaidagi athingba leina Namfuda Churachandpur tamna Changsinnaba honarakpadagi buffer zone mayada tamthiraba irang thoganbagi Thouwong satharakpana central forcing na fawba hairiba irang adubu laksinaba tangai fadana tear gas amadi smoke cells sing sisinaba takhe. Ngahan gi thawdok adumak Kuki zo furup ki miyamna makhata na ingna tamna laiduna hingsa gi thawdok thogandanaba hotnajarabaso mitai furup ki kanglup kaya na irang thoganaba amadi Kuki zo miyamda kihan khanganaba tactics kaya leptana sisinnarakpa adugi saruk amane. Ngahan gi thawdok aduna Manipur asi kaidawnungda mahausa gi phibamda hanjilhanba ngamloi community amana ingtappa thugairakpa tarabade atopa community adusu tangai fadana masa ngakthoksanaba honarakpa tabani haibadu amukna haunana utlai. Kuki zo miyama sahi ani makhai henna masagi ngamkhai ngaksaduna lakle furup asigi maikei romdagi de ingtappa lainaba honaduna lakle adubu tampak lomdagi hanjin ingtappa thugainaba honarakle. Maram asina Kuki zo furupna ingtappa lainaba amadi lo ngangna chanaba amuganna achetpa phirep laure irang thoganaba honarakpagi Thouwong condemn tawbi hairaduna Kuki zo miyamgi damak union territory ama semduna constitution gi oiba saingak phanganaba India laingak ta serola duna taksin khe